ꯑꯩꯉꯣꯟꯗ ꯍꯜꯂꯝꯕ ꯌꯥꯏ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯃꯈꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯩꯅ ꯇꯦꯛ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯏ ꯃꯃꯤꯡꯁꯤ ꯌꯨꯝꯅꯥꯛ ꯌꯥꯎꯗꯦ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯆꯧ ꯕꯤꯖꯦꯟ ꯂꯥꯛꯂꯦ ꯍꯥꯏꯕ ꯇꯥꯆꯧ ꯕꯤꯖꯦꯟ ꯂꯥꯛꯂꯦ ꯍꯥꯏꯁꯦ ꯀꯅꯥꯒꯤ ꯑꯦꯀꯥꯎꯟꯅꯣ ꯈꯪꯗꯦ ꯑꯩꯅ ꯐꯦꯛ ꯑꯦꯀꯥꯎꯟꯅꯤ ꯍꯥꯏꯔꯨꯕꯗꯁꯨ ꯃꯥ ꯁꯨꯝ ꯅꯣꯛꯏꯌꯦꯕꯀꯣ ꯑꯗꯨ ꯂꯥꯛꯀꯅꯤ ꯑꯣꯖꯥ ꯅꯧꯕ ꯃꯗꯨ ꯂꯥꯛꯀꯅꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯥꯛꯀꯅꯤ ꯀꯣꯟꯁꯦꯟ ꯇꯨꯔꯦ ꯁꯤꯡꯕꯒꯤ ꯋꯥꯔꯤ ꯂꯥꯛꯀꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯂꯥꯛꯀꯅꯤ ꯅꯍꯥꯟꯁꯨ ꯑꯣꯖꯥ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝꯃꯒ ꯊꯣꯛꯈꯤꯗꯨꯅ ꯋꯥꯔꯤꯗꯨ ꯂꯣꯏ ꯇꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯣꯖꯥꯒ ꯑꯩꯒ ꯃꯣꯠ ꯑꯃꯠꯇ ꯈꯦꯠꯅꯕ ꯂꯩꯔꯣꯏ ꯗ ꯀꯣꯟꯁꯦꯟ ꯇꯨꯔꯦ ꯁꯦꯡꯕꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯈꯣꯠꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯔꯝ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯈꯪꯅꯕ ꯃꯔꯝ ꯑꯣꯏꯔꯦ ꯁꯅꯥꯕꯤ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯗꯥꯔꯥꯖꯦꯁ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥ ꯀꯝꯗꯧꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯣꯏꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯟꯅ ꯃꯗꯨꯅꯤ ꯂꯥꯛꯆꯗꯣꯏꯁꯦ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯗꯥꯏꯚꯔꯠ ꯇꯧꯗꯕꯗ ꯑꯗꯣꯝꯗ ꯂꯥꯛꯅꯕ ꯇꯧꯁꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪꯁꯤꯡꯗꯤ ꯍꯪꯕꯤꯌꯨ ꯌꯥꯏ ꯑꯗꯣ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯍꯪ ꯍꯪꯖꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤꯗꯒꯤ ꯗꯥꯏꯚꯔꯠ ꯑꯣꯏꯈꯤꯗꯅꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯅꯣꯂꯨꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯆꯧ ꯕꯤꯖꯦꯟ ꯂꯥꯛꯂꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯁꯤ ꯅꯍꯥꯟꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯍꯥꯔꯝ ꯃꯩꯇꯩꯗ ꯂꯩꯕ ꯅꯣꯡꯆꯨꯞ ꯍꯥꯔꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩ ꯋꯥꯔꯤ ꯁꯥꯖꯕꯅꯤ ꯅꯍꯥꯟ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝꯖꯀꯩꯁꯒ ꯊꯥꯡꯖꯒꯁꯦ ꯑꯩꯒꯤ ꯂꯥꯏꯐꯅꯤ ꯄꯨꯡ 9ꯗꯒꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯕꯤꯖꯦꯟ ꯍꯥꯏꯁꯤꯅ ꯈꯔ ꯗꯤꯁꯇꯔꯕ ꯇꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯂꯥꯛꯈ꯭ꯔꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯔꯤꯡꯗꯨꯗ ꯑꯀꯥꯏꯕ ꯈꯔ ꯑꯗꯨꯝ ꯁꯥꯒꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯇꯣꯟꯇꯤꯡ ꯇꯧꯕ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯑꯗꯨꯝꯕ ꯋꯥꯍꯩꯁꯤ ꯃꯌꯥꯝ ꯍꯥꯏꯕꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯒꯤ ꯑꯗꯨꯝ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯁꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯁꯜꯂꯨ ꯁꯅꯥꯃꯍꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯅꯦꯅ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯑꯟꯗꯔꯏꯁꯇꯤꯃꯦꯠ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯀꯣ ꯃꯥꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯩꯒꯤ ꯄꯨꯡ 2.5 ꯌꯧꯈꯤꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯥꯡꯒꯜꯂꯤ ꯑꯣꯖꯥ ꯅꯧꯕꯀꯣ ꯑꯣꯖꯥ ꯁꯥꯃꯨ ꯑꯌꯥꯝꯕ ꯁꯥꯡꯒꯜꯂꯤ ꯂꯥꯏꯐꯁꯦ ꯃꯗꯨꯗ ꯄꯨꯡ 2.5 ꯃꯔꯝꯗꯤ ꯃꯤ ꯃꯌꯥꯝ ꯍꯪꯅꯔꯛꯄ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯄꯨꯡ 2.5 ꯂꯥꯏꯐꯁꯦ ꯃꯥ ꯌꯦꯡꯉꯝꯃꯒ 5 seconds to 10 secondsꯀꯤ ꯀ꯭ꯂꯤꯞ ꯑꯃꯈꯛ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄꯅꯦꯕꯀꯣ ꯃꯗꯨꯅ ꯃꯣꯏꯗꯤ ꯃꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯩꯕ ꯏꯆꯤꯟꯅꯥꯎ ꯇꯥꯆꯧ ꯕꯤꯖꯦꯟ ꯂꯥꯛꯂꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯃꯥꯁꯤ ꯆꯥꯎꯔꯥꯛꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯐꯣꯂꯣꯋꯤꯡꯁꯤ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯃꯊꯪ ꯁꯝ ꯑꯦꯔꯥꯎꯟ 31,000 ꯐꯣꯂꯣꯋꯔꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯃꯊꯪ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯤꯞꯇꯨꯗ ꯑꯦꯗ ꯇꯧꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯒꯤ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯑꯦꯟꯇꯥꯌꯔ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯒ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯑꯃꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯚꯥꯏꯔꯦල් ꯑꯣꯏꯍꯟꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯖꯥꯁꯤꯡ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯚꯟꯗ ꯑꯩꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃ ꯂꯩꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯑꯗꯨ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦꯅ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯇꯥꯂꯛꯁꯤꯗ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯑꯩꯗꯤ ꯃꯊꯪ ꯉꯥꯡꯉꯛꯀꯗꯕꯅꯤꯅ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯤꯡꯁꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯆꯧ ꯕꯤꯖꯦꯟ ꯂꯥꯛꯂꯦ ꯍꯥꯏꯁꯤꯅ ꯑꯩꯕꯨ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯈꯤꯕꯒꯤ ꯀ꯭ꯂꯤꯞ ꯂꯧꯊꯣꯛꯄꯤꯒꯤ ꯆꯠꯅꯕꯤꯁꯦ ꯀꯅꯥꯝꯅ ꯂꯧꯊꯣꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛꯇꯨꯇꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯛꯇꯪ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯒ ꯑꯩꯕꯨ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯦꯕꯀꯣ ꯃꯤꯉꯣꯟꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅꯤ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯄꯅꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕꯨ ꯍꯨꯜꯂꯒ ꯉꯥꯡꯕꯅꯤ ꯑꯗꯨꯅ ꯁꯤ ꯃꯤꯁꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯃꯤꯅꯤ ꯍꯥꯏꯅ
uhannaba honagibado ningsangnabagidamagta hairiba aigi inau oiramba yai marup oiramba yai iyamba oiramba yai tacho bijen lakle haiba nipa saina tek tawjagibani okay clip machet amakak viral chatoi surupudi mapum sima thadokpiro clip machet to adi wakai oye ko mapum thadokpiro thank you good night मैम पर मग पता भी ना से